Sugi farm sing the tabak suri basingbu nampuda angang khao lokthok anduna matam sang na tabak soli haibagi asobo wathok amalak le India gi mathong huktaba satnabi singi manungda India gi sugi farm sing the tabak suri bi nupi singbu angam athau sing amade farm sing asigi authority na nampuda angang khao lokthok anduna nupi oibigi thagi khongkap lakbagi anaba yaudana amasung nuti numit khudingi ka hena matam sang na tabak suba yanaba thorang tawbada nupi sinmising asina suyari haina Maharashtra gi activist sing na phongdorakre sugi farm sing da masing yamlaba nupi kayana nongmada lupa 465 tagi tana khusumal phangnabagi damak ka hena matam sangna physical work tawi nupi sinmising asibu farm sing gi authority na asumna sizinnaning bamong da sizinnabada sinmising na yari basi lairabana maram oiraga phangliba sel kharadu makhoigi oinadi punsigi lambi oiba amasung tungda tongan tongan ba nupi sinmising gi yaifanaba khongthang kaya lokhatkani haina wasakpa kaya leibadagini haina labor rights campaigner singna phongdorakle nupi oibi singna ka hena matam sangna thabak suannaba amade thagi khongkap lakpana thabak subada ayetpa piraktanabagi damak hysterectomy haina khangnaba angang khau lokthokpagi surgery chathanduna makhoigi mathakta ayet apal lehendana thagi khusumal phangangani haiba wasak singda hariba thawong asi sathabani hairi kumja lising aniga taramapanda Maharashtra gi local NGO singna pangthokpa survey gi matung ina Maharashtra gi sugi farm da thabak subi nupi oibi kaya gi lamdam oiriba bid district asida angang khau lokthokpagi surgery bu nupi sinmising da sathahanbasi nupi sinmi apunbagi sa da kunthra ga taruk romni masi national average da yengrabadi ka hena wangba ama oiri national average da nupi sinmising bu angang khau lokthokhanbagi sang sumnagi sa da ahumni activist kayana akanba pressure pibadagi Maharashtra local authorities singna issue asigi matangda thihumbagi thabak sathabada bid district sugi farm singda thabak subi sinmi lising tarago humdoigi mathakta angang khau lokthok anduna thabak suhallamki hariba sing asigi manungda sahi kumanga gi makha oiba nupi sinmi kaya su yauri angang khau loktholaba matungda sinmi sing asi sang naina medical checkup tawduna makhoigi haksangi phibam phagahanaba amasung phana lehenaba khongthang lokhatlabasu nupi sinmi singbu nampuda angang khau lokthoknabagi surgery chathariba asi lefanaba matik saba thabak thoram sing lokhatri haina activist singna phongdoki labor rights campaigner singna asigumba thong asi lebak asida sanariba child marriage sahingana sexual activity da khong thangjenba puberty matamda miron bada khunaina karisu leitana khanba amasung sugi farm sing asida piklibi nupi masa singbu ka hena thabak suhanbagi hainabi leibagi ni sahi train thoi khakta ngairi bi nupi masa singbu luhongbiraba matungda makhoigi mapuroiba singna sugi farm da thabak suba chatpada matung inahanduna thabak suali masigi mathakta nupi sinmi singna thagi khongkap lakpa miron ba natraga angang hek yaw matungda fawba chugi farm singda thabak suba lakpadi lefande asigumba nupi oibigi punsida thengnadaba yadraba khudong sadaba sing asi thengnahandanaba nupi sinmi singbu angang khau lokthokpagi surgery chathan kibani hairi